Hello, Richa Singh. ꯑꯩꯒꯤ ꯀꯝꯄꯣꯁꯇꯣ ꯀꯥꯏꯊꯣꯛꯆꯒꯦ. ꯀꯝꯄꯣꯁꯇꯣ ꯑꯩꯅ ꯍꯦꯛ ꯁꯦꯝꯕꯁꯤꯡꯗꯨꯅꯤ. ꯁꯤ ꯀꯝꯄꯣꯁꯁꯦ ꯃꯇꯝ ꯁꯨꯔꯛꯑꯦ. ꯑꯗꯨ ꯀꯥꯏꯊꯣꯛꯑꯒ ꯁꯤꯒꯤ ꯕꯦꯛꯁꯤꯗ ꯑꯅꯧꯕ ꯑꯃꯨꯛ ꯁꯦꯝꯍꯧꯗꯣꯏꯅꯤ. ꯑꯗꯒꯤ ꯀꯥꯏꯊꯣꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦꯅ ꯑꯩꯁꯦ ꯁꯦꯝꯃꯛꯄꯅꯤ. ꯂꯩꯕꯥꯛꯁꯦ ꯍꯣꯝ ꯍꯣꯝ ꯂꯥꯎꯕꯅꯤ. ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯔꯛꯇ ꯄ꯭ꯂꯥꯁꯇꯤꯛ ꯃꯀꯨ ꯈꯔꯗꯤ ꯌꯥꯎꯏ. ꯌꯥꯎꯔꯁꯨ ꯑꯃꯨꯛ ꯃꯊꯛꯇ ꯈꯟꯗꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩ ꯀꯝꯄꯣꯁꯁꯦ ꯀꯥꯏꯊꯣꯛ ꯂꯩꯕꯥꯛꯁꯦ ꯍꯣꯝ ꯍꯣꯝ ꯂꯥꯎꯕꯗꯣ ꯅꯍꯥꯟ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯩꯕꯥꯛ ꯑꯣꯜꯂꯝꯕꯗ ꯄꯠꯊ ꯄꯨꯝꯊꯈ꯭ꯔꯦ. ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯗ ꯄ꯭ꯂꯥꯁꯇꯤꯛ ꯀꯣꯇꯦꯠ ꯇꯧꯔꯛꯄ ꯆꯦꯁꯤꯡꯗꯨꯅꯤ. ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯟꯕꯅꯤ. ꯃꯩ ꯊꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯄ꯭ꯂꯥꯁꯇꯤꯛꯇꯨ ꯑꯣꯏ ꯂꯧꯊꯣꯛꯈ꯭ꯔꯒ ꯆꯦꯈꯣꯏꯗꯨꯗꯤ ꯄꯠꯊꯔꯅꯤ. ꯂꯩꯔꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯅꯍꯥꯟꯒꯤ ꯆꯦꯒꯗꯨ ꯄꯨꯔꯥ ꯁꯨꯔ ꯁꯨꯔ ꯇꯨꯝꯃꯕꯅꯤꯗꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯤꯠꯆꯟ ꯋꯦꯁꯇꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯤꯡ ꯑꯗꯣ ꯄꯨꯔꯥ ꯍꯟꯊꯔꯦ. ꯃꯁꯤ ꯍꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯔ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯕꯅꯤ. ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯅꯨꯃꯤꯠ 6-7ꯅꯤꯗꯤ ꯀꯩꯝꯇ ꯄꯥꯏꯗꯕꯤꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯤ. ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯒꯤ ꯅꯨꯃꯤꯠ 6-7ꯅꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯂꯩ ꯊꯥꯕ ꯌꯥꯅꯕ ꯑꯃꯨꯛ ꯁꯦꯝꯕꯗꯣ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡ, ꯑꯩꯒꯤ ꯀꯝꯄꯣꯁꯇꯨ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯑꯦ. ꯑꯩꯒꯤ ꯅꯨꯃꯤꯠ 4-5 ꯂꯩꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯪꯉꯛꯑꯅꯤ. ꯀꯪꯉꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯍꯥꯏꯒ ꯇꯥꯔꯦ. ꯐꯠꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯈꯔ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯠꯊꯕ ꯈꯣꯠꯄ ꯃꯥꯟꯅꯗꯕ ꯌꯥꯎꯕꯅꯤ. ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯗ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯁꯤꯡ ꯑꯗꯒꯤ ꯆꯦꯗ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛꯀ ꯌꯥꯎꯁꯟꯕꯁꯤꯡꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯆꯦꯈꯣꯏꯗꯨꯗꯅ ꯇꯣꯉꯥꯟꯅ ꯄꯠꯊꯍꯟꯈꯤꯕꯅꯤ. ꯑꯗꯨꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯒ ꯑꯩꯒꯤ ꯁꯣꯏꯜꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯑꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯊꯣꯛꯑꯒ ꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯀꯝꯄꯣꯁ ꯑꯗꯨ ꯑꯣꯜꯂꯛꯄꯅꯤ.
ꯇꯧꯔꯒ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯡꯁꯤ ꯐꯖꯅ ꯂꯧꯊꯣꯛꯑꯒ ꯁꯤ ꯒꯣꯏꯁꯤ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯐꯤꯁꯤꯡꯁꯤꯅ ꯁꯤꯒ ꯂꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯁꯤꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟ ꯁꯣꯏꯜ ꯀꯩꯀꯥ ꯇꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯣꯠꯇꯤꯡ ꯃꯤꯛꯁ ꯏꯁꯥꯅ ꯁꯦꯝꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯒꯤ ꯃꯈꯣꯡꯁꯤꯡꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯕ ꯈꯔ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯒ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯔꯦ